Myanmar की refugees सिंगना ड्रग लेप्तना पुशिलकपना national security अकाइबा पीरे Myanmar da hojik thokliba crisis asina maram oiraga lebak asigi national security da sauna akaiba pire masigi mathakta lebak asida fangliba synthetic drug ki sada maudradi Myanmar da gi thajilakibani haina intelligence report amana hairi Directorate of Revenue Intelligence amasung Intelligence Bureau gi report ki matung ina Nepal Bangladesh amasung Mizoram da ain kaina thajilakliba yamlaba drug sing asi Myanmar da gi ne India gi oina su lebak asida fangliba synthetic drug ki sada maudradi Myanmar da gi thajilakibani Drug singi manungda using na khwaidagi hena demand tawriba asi yaba tablet asini yaba tablet sing asi Myanmar dagi lupa 10 da leiraga Indian market da lupa lising amadagi lupa lising amaga chani fawa yoli Myanmar da hojik thokliba irang asina maram oiraga drug smugglers sing na khwaidagi hena khudong chaba lauri phibam asina lebak asida law enforcement sing na khwaidagi asoba sing na bakaya oire drug sing asi smugglers sing na puchilakpagi mathakta Myanmar dagi lanjelakhiba refugees sing asiga loinaraga lakhibani lebak asigi north east state sing asi drug smugglers sing na drug puthok puchin tawbagi transit point ama oina sijinari Myanmar dagi drug pusilakpagi khwaidagi hena nungairiba mafam asi Myanmar amasung Myanmar ga lonariba kilometer 900 rom sangba border gi saruk asini Myanmar amasung Mizoram ga lonariba border gi saruk sing asi asukpa umang turel amasung chatok chachin yamna khudong thiningai oiba mafam kaya leibana security agencies sing irai laina control tawbangamde asigi khudong chaba sing asi lauraga smuggler sing asina Mizoram dagi Champhai district asida ihan hana drug sing asi pusilakpani Myanmar ga lonaba Taitu Turel asisu drug puthok pusinda khwaidagi hena nungaiba mafam ama oiri Myanmar ga lonariba Jokhawatha village asisu Myanmar gi smugglers singi khwaidagi nungaiba mafam ama oiri hariba mafam sing asigi drug sing asi Assam tamna puraklaga lebak asigi tongan mafam da smuggle tawbagi thabak chathe drug smugglers sing asi Myanmar da military junta gi mathakta lan horiba Chin National Army na back tawi Hairiba militant group sing asigi mateng lauraga drug smugglers sing asina yamlaba polam sing asi India da irai laina pusilakpagi thabak chatari methamphetamine drug trade asi khwaidagi hena sendong leiba business amas oi Hairiba drug asi Myanmar gi United Wars that army na control tawi Hairiba lal haulup asina sahi gi oina chathariba drug ki trade value asi lupa crore 15 rom ni hairi State Army amasung People's Militia Force asiso Heroin number 4 drug ki market asida asoba role lauri hariba lal haulup sing asigi drug laboratory sing kasina masung chin state chalairi drug sing asi yolaga phanglakwa senpham sing aduna khusukulai kaya laibada sijine haina phongdoragli Job card ki khusumal kaki yade haibagi wahauda card holder Phurakle job card ki khusumal kaki yade haibagi wahauda pasoi kendra gi manung chana leiba sangangai gram panchayat ki chairperson gi imung manungda card holder amabu Phurakle haina maral chiragli thawdok asiga mari lainana sangangai makha lekai chakhot khongthang lup ki sanglenda maira paibi sing punduna chairperson ningthaujam inawbagi imung manungna chathakiba thawong adubu akan mamawongda yaningdaba phongdokre thawdok asi ngarang thokibani hairi thawdok aduda soklaba gram panchayat asigi ward number 5 ki job card holder yumnam Anamika na haikibada mahausa gumna ngarang changangai maning laikai haikru makhongda job card kamari lainana photo ka pachatpada thawdok asi thokibani photo ka ba loibaga mahaki account da numit 10 gi khusumal changlaki hariba senpham asidagi numit humni gi khusumal handoklamu haina chairperson inawbagi loinabi ningthaujam Binaroina khangalaki ngaranga ngasiga bank suti thabana hayeng ningthawgaba numita senpham adu pige hairubada ningai changdana bathokutuna Binaroi mahaki machanupi ori amadi inawbagi machanupagi nupi yauna mahakpu kawba thinba tawduna phurakthibani haina maral chiraduna thawdok asigi matangda Lamphel police da wakatkre haina Anamika na makhata ki amaromda thawdok adugi matangda changangai makhalaikai chakhot khongthang lupki secretary yumnam Premika na hai miyamgi yaifa thawrang paikhatpada gram panchayat asigi chairperson inawbasi matik chadabana mahaki phamasi atoba miyo emana sindopagi apamba miyamna poknare haiki ngarangi khana sainabagi thawdok ase natana mamangda so miyamgi yaifa thawrangi scheme singi matangda inawbagi imung manunga miyamga nungainadaba thawdok kaya laikre ngarangi thawdok asigum matungda amuhanna thoktanaba mari leinaba singna kupna thigatpiu haiki Chandel gi Mahaturel mathakta saba horiba thong makong namthakre Chandel district ki manung chana leiba Lungle village amadi liwa khulen gi marakta seliba Mahaturel mathakta lenga ki mateng amata yaudana miyamna wana honaduna saba haubada ngairiba Lungle village asigi miyamgi khwaidagi maru oiba amata ngairaba thongi makong ising isangna namthaduna miyamna awaba saitheng kaya nangle prada singi awaba si kokhanbinaba lengangna akhanana miteng changbi yuhaina village asigi authority gi secretary gi thaupuriba John Chothena lenga ki puning chingchili
ngarang thong sapham village asigi miyoi singna unaba amada miyam gi mihut sinduna John Chothena phongdokhibada sagaliba thong asi lungle miyam gi atopa maphamda chatok chasin taunabagi amata ngairaba pambai oiribani khul asigi pikliba mahairoi singna school chatpa ana layeng yaurakpa amadi khul asigi nupi angang kayana tangai fadana thabak chatpada thong asi phauduna chatpa taribani hana wagi thong masa ama lairami adubu sahi ani romgi mamangda ising isauna puthakre madudagi sandel gi disina kanna hainaduna haudik thong masa ama lairibasini miyamna thengnariba awaba kaya asi poknaba haiduna sahi mari manga asida miyamna angam makhainaduna paisa tungsilaba matung tanaduna light vehicle fawbadi lanba yanaba haiduna thong sagatpa haurakibani adubu laibak thibana haukiba tang taret ki akan manongda ising isawgi isel kalaktuna thongi makhong ama namthakre asumna sahi kuina prada singna hona jarakpa du arembada takre haudik miyamna thengnariba awaba kaya asi lengangna mineng changbiduna thong asi semba saba lusinbiu haina lenga ki puning singsili education da politics Twbiganu haina MLA lokena phongdokre education na Manipur gi laibak lep kadauribani maramaduna education da politics Twbiganu haina wangoi kendra gi MLA Khuraijam lokena phongdokre ZEO wangoi ge khusamnaraga ngarang MLA asigi yumda pangthokiba school education fagadhasi haiba hiramda khana nainabagi thoramda MLA na mathaki wafam asi phongdokpaga iroinana kendra sigi manungda leiriba government schooling mating leiba mahiloisang ohensi haiki MLA na makha taraduna government school da oja watpagi khudong chadaba lei oja leitrabadi mahiroi masing hantarakpa tabani infrastructure fagalhanba classroom matik charaba madi oja gi awatpa leitrabadi mama mapa singna government school singda masa sing tharakani maramasina education da politics ka mari leinaba khuthing deloidabani kendra sida education na awanba ama purangna bapandamda ahanba oina school college singda biometric attendance loba haunakre haina su phongdoki hauragliba angang singda lairi khangnatana haunalon sachu tambiba sangi haina RK Sanayamna phongdokre matamgi ahongba lakpagi matung ina haudiki mirolda afaba environment leitre hauragliba angang singda lairi khangnatana haunalon sachu tambiba sangi masina trabadi khunai asi manglomda changsinbada thinthagani haina UNLF ki hanagi chairman Ningthemsa Sanayamna phongdokre wafam asi ngarang Imphal West ki manung chanba langjingda leiba Hope Home gi 15 suba mapok komon thoramda saruk yaraduna phongdokibani thoram aduda Ningthemsa Sanayamna makha taraduna mama mapa leijadraba maraibak thiraba nubi masa singbu mafam chana thamiduna makoibu afaba mi amamam oinaba honariba home asigi miyoi singbu thagatpa phongdokpa loinana ahalama leijadraba angang singbu pukning hanthandana mama mapa gi mahusinduna nungsina tawbiba mathautai home asidagi horakpa nupi masa amadi nupa masa singnasu makoigi punsida khunai asigi asangba mi amamam oinaba honaba mathautai makoina sauraga khunai asigi amadi leibak asigi asoba thodang amamam lawba ngamnaba honarakani haibagi thajaba lei mama mapa leitabagi awatpa ama leijarakasu home asida care lauduna section na thambiba asimak thagali haiki